Ahanbada maruiba pau. Sakangdaba singna kongbada leiba Minister of State External Affairs and Education R.K. Ranjangi yumai thadogamle. Refugees singi masagi oiba politics leite haina NSN IM na phongdokre. Konung mamangda Rapid Action Force na fubada miyoi mapan aso open nangkre. Masada yauba cell ghari amadi mobile phone mulahore. Koko migi miting makada hayeng Manipur amasong Manipur gi mapanda khundariba Vijayeta ba mafum singda numidangda human gem senduna protest tawgadori. Amadi Imphal West amasung East da hayeng pung manga fawba curfew komthokre. Hauzik mapungoiba pau miyamda sandokna pizari. Sakangdaba singna ngarang numidang pung 12 rom taba matamda Imphal East ke kongba nandaibam leikaida leiba Union Minister of State External Affairs and Education R.K. Ranjangi yum mainatumna thadoklamle. Sakangdaba sing adu charakna mi yankhai rom oigani hairi. Pau hek phangbaga ELITETV gi paumi timsu mafam aduda changsinke. Mafam adu yawba matamda yumge saruk ayamba amadi sangoi mainatumna chaklamba thengnarake. Yumthangnabada leiba amadi leikai miyamna mai adu muthatnaba khonabada achauba awaba ama oike. Makhatana yumthangnabada leiba yumsu chakwa horopodage mayam changdana mai muthatnaba khonake. Manipur Fire Service ki kangbo seng mafam adu yoroknaba khonabada lambida athingba kaya thokpadage matam chana yorokpa ngamkhide. Minister gi yum asi ngarang mai thaba matamda kanamata leiromkhide. Yumthangnabadagi fangba pauda minister amade mahake imong manungde Delhi da leikhibana security ki ngak senaba security personnel singsu amata leikhide haire. Mafam aduda khamduna leiramba 4-wheeler ahum amasu mainatumna chakre. Kanana karigidamakta yumai tharamlibano haiba chapchaba khangbangamdre. Thaudoksingi matangda mafam adudagi ekhoigi paumi team langamba amade henthoibana pirakpa report. Vijayeta lejirba mafam si external affairs ki RK Ranjangi yumongtani ado yumasim si mai chaktuna reme ado mai chai pose kanana tormino karimani tormino haibagi langlang jilaba khambang ngamri ado yumasida leiba koigi gari amadi singkoida leiba poche kaya amju mai chakre aduga huju ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯒꯤ ꯑꯣꯏꯕꯁꯨ ꯇꯝ ꯇꯝꯅ ꯃꯩ ꯆꯥꯛꯈꯠꯂꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯕ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯇꯥꯟꯅꯔꯤ Pamimong
ไม่รู้แต่เราตึก 야. Kira masih matangda cameraman enjoy bagalo na na pauto dari ba ay kom nan pa subit news kong ba Chairaksidha Delhi Ladiba Minister R.K. Ranjanla Mahaki Mayumai Thadokibagi Thongbo Thamoi Sokna Nungaitaba Phongdokre Yumadu Yamna Isorda Thongni Jaraga Sajakibane Mamangdasu Sakangdaba Singna Mai Thanaba Honaramba Lekre Aigi Iramda Miyamdagi Asum Haina Torokani Haibagi Thajaba Khak Lekhide Mahak Masasu Manipurda Santi Puraknaba Kanna Honaduna Leribane Karigumba Mahaki Imung Manung Miyoi Sing Leramlabade Loinamak Sirambasu Yai Haina Ningamdaba Phongdokhe. And this is the second time. So now I feel that in first time I anyhow convinced them and security protected the first issue. And that was in the early evening. And this time, yesterday, it was in the late night, about 10:30. And everything is normal. Suddenly crowds of people came and attacked, I was told. Then even the house is fire. The fire brigades cannot enter the area. The people block it. I do not know why, for what reason they are attacking to me. There is no reason. In all the process, I am preparing to bring the peace, negotiating the central, my senior ministers and colleagues to bring the normalcy in the state. And in the meanwhile, this kind of unwanted incident has happened. Now I feel that if my sons and daughters and my family happens to be here, that burning and throwing of petrol, it seems it to be attempt to my life also. Third time it may be attempt. But this I would like to focus that the law and order condition in the state of Manipur is totally failure. The existing government could not maintain this, despite the central government has sent a lot of the protections and rapid action force. I do not know how the state mechanism is failure, that I feel like that. Refugee nomadic people amade immigrants sing makoi masagi oiba politics leite haina NSNIM gi lujing basingi manungda ama oiriba RS rising na phongdokre magna thadorok pacherol amada makoida political community amagi membership piba natraga makoina sangsilakli ba leba amagi citizenship pibadi yai adubo atopa mi gi lebakta tonganba homeland natraga tonganba state amagi damak refugee sing natraga immigrant singi group amana political movement ama chathaba haibasi yelhomi sing amasung makoi gi lamda leiriba thadoknaba yadraba hakki mathakta leinadaba thawong amani hairi magna makha taraduna aranba thabak tawba singi semjin sajinba che sang singa loinana leibak amagi citizenship tanbasi leibak adugi mathakta tawba crime amane yelomi miyoi sing namthanaba yelomi oi amagi leijariba lamda mapal lamdagi lakpa miyoi sing thamjinba haibasi colonialism amade expansionism gi thawong amaga chap manaba Maongni haina condemn tongningai ne lam leitana nation state amagi manglan sagat payaroi lam haibasi lebak amagi yumpham ne miyam amadi politics asi lam amagi puwari gi achet pai yumpham da sagat pani hairi New Chekon Chingyang Lekaida Kuki Singna Leramba Yum Ama Mai Tharami Haibagi Wahongda Ngarang Thokiba Thodok Aduge Mari Lenana Khoisaunaraba Miyamna Makhatana Ngarang Numidang Konung Mamangda Thoroktuna protest tawkre Mijam Miyam amasung RAF anigi marakta yamna chauna mukna pathokhe RAF kangbuna fudarakpadagi miyoi mapan asopan nangkre makhoi mapan gi manungda amade khara fibam thina soklaba sing adu advanced hospital da laikanare rapid action force kangbuna masada yawba paisa ghari munpata natana phone su thugai ki hairi
Army na nupida kuthaba yaningde haiduna ngasi wangkhai thangapat mapal community hall da wakat mifam phamkhre wakat mifam aduda saruk yakhibi victim oiribi laimayum sarojana paumi singa unabada phongdorokpada ngarang chekonda thodok adugi matangda protest tawringai manungda RAF ka wari sanaraba matong yasinaba puraklaba matungda army laklaga nupi sing leiriba mafam aduda tear gas amade mok bomb langsilakpa yaningde mangna makha taraduna micham miyam kanbini haina lakliba makhoina asigumba thaong chathaba asi yaningde athuba matamda Manipur dagi Assam Rifle Army RAF lokthokadabani haike maya pai bi maya lao habidula isam yauna chucharu adu chapada protest tower matungda RF ko wai shana baluraga AR la matungda laiba nupi ma'am laiba jaga mi laiba jaga tear gas capsule arai jaga lang chale adu lang chalak pagi mai ke kana cheling ai manung nupi kam su sorta dum tar ga le hore khoi su ai hingna ba chele chelak padu da mai kai khangna anak ko yumam da laire matung ha laiba matung da Assam Rifles jange thong thugai re akhoi ma hoi le gai gi ine dong khar ga su laiba ne adu laiba da mana la jange da ai English sa hai khoi sa de yum da lai kholena ta de khupang tharame adu chat kre adu sumaina Assam Rifles na Manipur ngak ni khot ni na la ga mai dai da on chala ga sumaina nu pi nga da khut tha ba kimta an am oi ba khoi da sumaina on chala ga phu ba chai ba ha se yaningde aduna masi chigi akhoi hoji thoi ba thodok se akhoi gi lainga ki mapa mapi heina yingchan biraga matik cha ba punishment do hoji gi hai ba message si PBO Assam Rifle lok thok PO RF Manipur de lok thok PO na haijani Amaramda victim oiribi sarojage apokpi laimayum ongbi bandinina phongdorokpada asigumba praja miyambu kanbini haina lakliba makhoina tampaksida asigumba thaong chatharakliba asinade chinginga tainabada leiriba iche isel ima ibel singi mafamdadi kari toromgani haike karigumba mafam aduda mahak leramdrabadi mahaki machanupi kari oiramgani haina makhata ke magado isu moi chatli bokodi khara satmina se haidana matung inaraga moi yakhoje se sum chapne ba aduga karuna kandaino khangde ba side tagi tiar gas kapsalak ba hore ko madugi ama khatagi wana tre mai khangdagi kapsale cien mesdagi aigi isanu pisiga kaiga aiga last wena ta hore moi angang nukin sanim siawi moi siam thina phugi bani makhongda aduna arep kangu na phu bani ko aduiduga angom lekai gi matsin sida chenjala kanda akoisi phone silent da loi thame moigi kanogi khum phone mayam sina khangam dare adagidi tear gas mana mayam dana khoi sor hon bongam dana handok ko phaw yaure ko adai da thong si lonjalaga akhoi som site akhoi manga taru amaga bulap lai minare lai kan sida moina group oina la aga thong si kau khai rak bane ba thong kau khai re gari long thome mapanda khamba mi gi yumbu du gi gari adagidi kau khai raga moina sanga aga nongmayo kari yo pulap sanga phamung manaktani phamungdane khoina khongyan daraga phamaga lairise ko akhoi mari manga khatani aduga moina pawang changsala aga army da akhoi da noina nung tharibe maram kari gino haibasida mana English da akhoi di yaude aduna akhoi di seis da yums da kano torga laibene na mana English da har English da ngangi ba wado magi meaning am ta laitre mo onda kaim khangre aduga mana ngang bo loi phatringa da khupak sina se launa I imam da thabani akhoi ani hum dimta adai da akhoi na laudau basu kongada basu nongmai mayama pairi bani akhoi di only sumnagi isa khatani ado karigumba isa nupi sina imung duda mayam lanjena manungda mathanda leireng khalo kari karama film da lakani ado giduna sigi mokhoi gi yamna tamthiba nature se Imphal area mayon sida bokta adugi condition du ngama agadi Singhong singa loi jingya dagi laiba isini naw ima isa di isa isan kano sindu dadi moi karamba phimda lakani Haukiba me ohumda tholakliba irang asi numit nifuni helaba fawba government na karimata tawdaba asi yaningde hainang ase uripok yambem leikai da leiba kokomi ki office ta pangthokiba paumi singke unabada committee asigi convener Jitendra Ningombana phongdokre paumi singa unaba aduda kokomi ki media coordinator amade atai member singso saruk yakhe Jitendra Ningombana phongdorokpada numit nifun henla irang toroklaba si fawbada India government amadi central government na lokhatpa yaba thorang amata lokhataba asi karigino India da leiriba maitai praja amadi India gi wangmada leiriba maitai praja singna hayeng numidangi pung 3 tagi 9 fawba human chain semduna khongjang sangsinaba leple masida miyamna mapung fana saruk yabiyu haina apil tawri
ꯃꯤꯁꯨ ꯐꯥꯎꯕꯗ ꯀꯔꯤꯝꯇ ꯂꯧꯈꯠꯄ ꯂꯩꯇꯕ ꯑꯣꯏꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯇꯥꯕꯤꯅꯅꯕꯒꯤꯗꯃꯛ ꯇꯥꯕꯤꯒꯗꯕ ꯃꯣꯏꯅ ꯇꯥꯕꯤꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯄꯨꯝꯕꯗ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯌꯦꯡꯁꯤ ꯖꯨꯟꯒꯤ ꯇꯥꯡ 18ꯅꯤ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯑꯃꯈꯛ ꯄꯥꯡꯊꯣꯛꯅꯅꯕ ꯁꯤꯟꯖꯔꯤ ꯋꯥꯔꯜ ꯋꯥꯏꯗ ꯄ꯭ꯔꯣꯇꯦꯁ ꯑꯒꯦꯟꯁ ꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯌꯦꯡꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣ ꯄꯤꯁ ꯋꯤꯗꯥꯎꯠ ꯔꯤꯕꯦꯂꯤꯡ external aggressor haibse hujukki leibu sandisi porke habi taragadi mapal lebak seni ibu mayam sinse masi hana khogi mutatpa dai aduga lo maruna narco terrorism sinse maru thuknu mutatpa matok tai wa potu dege aduna hariba hingi protest asida ayuki numidangi pung 3 tegina pung 9 thaba paugi manungda malayam sida leiba koi maitei hai kangusina khundaba mapumse maruoina foreign country da hargana United States of America aduga Russia aduga Singapore South Korea Japan Bangladesh Malaysia United Kingdom Germany Italy da leiba mitai masama hamsinga koi pau phonozare loina na ikoi Manipur ki wangmada aduga India ki state khudum ta leiba khudum pau phonozaraga amakak to oiba kholo mani human Amaramda Kokomigi Media Coordinator Somarendra Thokchomna Phongdorakpada Human Chain Semlaga Khongjang Changsin Gadoriba Ase Numit Nifuni Henna Tholakliba Irang Asida Government na Karimata Lokolaktaba Asigene Manipur State Asi India gi Natabra Haiba Wafamsu Mahakna Thamke Malen Biam da Queen Tapa Paway Dimsi Haiba Tukum Kandi Notin Siam Pripan Toraba Luna Apoy narco terrorism ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯆꯠꯊꯔꯛꯄꯗꯨꯃ ꯑꯦꯒ꯭ꯔꯦꯁꯟ ꯂꯥꯟ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯑꯗꯒꯤ ꯃꯥꯂꯦꯝ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯃꯇꯝꯗꯨ ꯑꯣꯏꯔꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯥꯟ ꯑꯃꯗ ꯄꯣꯜ ꯏꯟꯐꯣꯔꯃꯦꯁꯟ ꯄꯣꯜ ꯏꯂꯤꯒꯦꯁꯟ ꯃꯌꯥꯝ ꯄꯤꯁꯟꯕꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯝꯊꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯆꯥꯕꯨ ꯃꯊꯠꯅꯕ ꯍꯣꯠꯅꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯜ ꯏꯂꯤꯒꯦꯁꯟ ꯄꯣꯜ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯄꯤꯔꯤꯕꯁꯦ ꯃꯁꯤ ꯁꯦꯡꯗꯣꯛꯄ ꯑꯃ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯀꯤ ꯃꯇꯨꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯒ꯭ꯔꯨꯞꯁꯤꯡ ꯌꯥꯎꯅ ꯃꯁꯤ ꯇꯧꯕ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯦ ꯆꯞ ꯃꯥꯟꯅꯕ ꯃꯐꯝꯗ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯄꯨꯡ 8ꯗꯒꯤ 9 ꯍꯥꯏꯇꯥꯔꯦ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯗꯕꯅꯤ Imphal East amasung West ki oina ngasi curfew ayuki pung 13 fauba komthokiba adu makhatana district ani asigi ngasi thengna thorakpa order da numidang wairam pung 5 fauba sangdokhe Bisnupur district ki oina numit yungba pung 12 fauba komthokhe adumakpo Kangpokpi ki oina di nungthil pung 3 fauba komthokhe curfew komthoklingai manungda kaithel amadi dukan sing hangnakhe miyamna chana thangnaba amadi atai nomagi changdaiba yadraba polam sing curfew komthoklingai manungda laisinakhe Lambida Mahosagum Gari Chenke Hayeng Imphal East amasung West da numidang wairam pung 5 fauba curfew komthokre Paugi marak thana temabra amatang laminase Admission open R&T Institute and Aviation Academy ke Lakatori Station 2023-24 ke admission Hausare Institute as the Ministry of Corporate Affairs Government of India na well recognized Tauraba amadi 5 years service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass Tauraba Mahairoi Singna tungi afaba career amadi aviation industry da changningba singna ming chanbiba yaragani male and female punna apply toba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course sing khudong chaba leijari course sing atudi international air hostess training airport operation staff training ground handling loina na soft skill career counseling interview skill spoken english and hindi grooming guest lecturer session resume making mock interview service classes
first aid, interview preparation, Zumba class, swimming class amadi airport visits. Institute asigi staff single loinana placement assistance gidamag Imphal amadi atopa state sing the su khudong chaba pizari khudong chaba sing asigi damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry gidamag contact number asida call tawbiduna tanabiu 7005970470 natraga 8132092225. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudong chaba du mapung fana pinabagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba hona duna ngasi fawbala Career Solution amagi chap chana guidance thiba haibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khagnatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Admission open Central Academy Khabam Sumraithong Manipur laiba CBSE da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Manipur ki Kumsi Sahigi Class 9 gi akaknaba sit khara amasung Class 11 Science Arts ani asigi mingjanba hojare School asi yamna mayon chumna fagalakliba National Thaki Award kaya puthokliba makal makha kaya gi state and national level competition da gold medalist amadi prize winner puthokliba school ni lebaki awabada saruk yaba oina Class 9 gi di admission fee amasung tuition fee lodana lemna mingjanjagani Class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathak phangba angang singi damak admission tuition fee lodabatan natana textbook su lemna pizagani smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani Class 11 gi admission fee lupa lising manga loinana prospectus lupa chani punna lupa lising manga chani khaktani akopa moral gi damak school gi office ta tanabiu Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna First Division da pass tawba Royal Academy of Science Wangkhayamadi Kongbagi Class 11 Science 2023-24 da tamnaba admission process hauzare ahan by admission tawba satra chamada textbook lemna fanghangani loinana admission fees lupa lishing taruk oigani bus amasung van service na chingbaga loinana hostel facility su leigani akupa marol gidamak Royal Academy of Science ki Wangkhay office da lakpi Break ki matung da taram nok chare makata ba pau pizare ngarang numidang pung tarani thoi dege ama pau bagi manungda mai mut bagi tanja lorga sakhang da ba mioi singna Imphal gi tongan ba mafam singda anon symbol kaya ama yeklamle haire hiramasiga mari leinana nupi ani di hairangoi thongda prajamiyam na fabadege singjamai police station da sinakre haire hauji oriba fibamasida miyamda mipaiba pokpa yaba thabak sing kari gi damakta satharam nibano haiba maikei kaya dege prajamiyam na hanglak Asiguma thawong asi kanana karigidamakta chatharibano amade hiramasiga mari leinaba authority na thizinbiduna leibang miyamda khanganbiu haina maikei kayadagi hainarakle ngarang numidang pung tararom tabada sugnu romdagi Imphal tamna lakpa gari mari miyamna mai thakre mai thabagi thodok adu langmaidong high school playground da gari ahum amasung atopa gari amana wabagai gi Indo Brahma sugnu lambi gi labukta tainaba leiba ahangba mafamda amadane langmaidong high school playground da miyamna mai thadokraba gari ahum adudi sakatara taruk panba tata truck registration number AS01 JC6643 Jakataruk Panba Tata Truck registration number MN015247 Amade Bolero pickup registration number AS01 PC8604 ne aduga
Wabagai area da miyamna mai thakraba gari aduna chaka taruk panba Tata truck registration number MN05C3297 ne. Thaudok asigi matangda thaudok thokphamdagi fangba pauda hairiba gari mari asi Sugnu romdagi Imphal tamna lakpada hojik thokliba Manipur gi irang asiga mari lenana achat awong sing sek tawduna Pamdaba Tokdok Singh Toktanaba Langmaidongi area da ngak seliba ima ibel singna gari sing adu khamduna check tawrubada gari ahumda plywood factory chalaibagi tongan ba machine sing yawba factory ga mari leinaba potlam sing yawramba thengnake adudagi miyamna gari thorakliba sing gari ga wari sanabada purakliba miyoi sing adugi maraktagi miyamga ningai sangdan narakpadagi khoisaunaraba miyamna gari ahum adu mai thakibani haire Atopa Wabagai area da mai thakiba Tata truck aduna khoisaunaraba miyamna mai thadokraba gari ahum asigi maningda lakpane truck asida su maina chakraba yotek kayaga loinana u khainaba horai maya khara yawrambadagi miyamna gari adusu mai thakibani haire Miyamna Langmaidong High School playground da mai thakraba gari ahum aduda purakhiba plywood factory ga mari leinaba potlam sing adu koirengai kaithel dagi and Dilip Kumar apokpa lekhidraba and Gauri kauba miyoi amagini haide Congress dalgi delegate singna AICC gi luchingba kaya unaduna hauzik oiriba Manipur gi fibam kaya khangan khre amasung santi puraknaba honabada mateng pangbinaba taksinkhre delegate singna unakhiba AICC gi luchingba singdi KC Venugopal MP General Secretary AICC Mukul Wasnik MP General Secretary AICC Jairam Ramesh MP General Secretary AICC Krishna Alavaru Secretary AICC Youth Congress Minakshi Nataranjan Chairman Rajiv Gandhi Panchayati Raj Sangathan Netadi Sauza President Mahila Congress BV Srinivas President IYC ne AICC gi luchingba sing unaraba matungda PM unanaba Delhi da camp tawduna leiriba all non BJP party gi delegate singna aapki Rajya Sabha gi MP oiriba Sanjay Singh unaduna Manipur gi hauzik oiriba fibam da press media da khanganaba taksilamle AICC gi luchingba sing unabada yaukhiba MPCC gi thaupuba singde Vidyapati Senjam BP MPCC KML Tilotama BP MPCC S Jiten Singh General Secretary MPCC Amir Hussain General Secretary MPCC MD Wahidur Rahman General Secretary P Sarat Chandra Singh General Secretary MPCC H Meghasandra Mangangcha General Secretary MPCC M Sarmadevi President Mahila Congress S Gunamani Singh Secretary MPCC Amade TH Itoibi Devi Chief Organizer Sebadal Congress name Hauzik oiriba Manipur gi tangdu leitadaba amade santi leitriba asi amuk hanna tangdu leitaba amade santi hanjil hanaba wakhalon manaba political party tarana Aam Aadmi Party gi central government MP Sanjoy Singh unaduna taksin bahaikre Party taragi luchingba singnaso hauzik oiriba Manipur gi fibam sigi matangda marik chumba wafum kaya paudamkhe Aam Aadmi Party Manipur gi maikaidegisu memorandum amasu MP da pisinke MP gi maikaidegisu paikhat payaba thabak paikhat kani amade hayengmak PM amadi Home Minister da chithi iduna santi hanjil hanaba athubada thabak paikhat piyu hairagani haibagi thajaba pibirakhe Loinana Parliament asigi session da puthokduna khanagani haibagi wafamsu thajaba thamlake Hayengsu Delhi da Aam Aadmi Party gi oiba protest sathaduna central government nakong yaunana bat lauragani haina Aam Aadmi Party gi maikaidegi thadorokpa cherol amana khangalakle Shiva Sena Manipur Pradesh ki President su oiriba Manipuri Democratic Alliance MDA gi convener Moirangthem Tombina hauzik Manipur da thokliba thodok sing asiga mari leinana Shiva Sena gi National President oiriba Maharashtra gi Chief Minister Eknath Sindhi gi khuthangda PM amadi Home Minister da memorandum ama pisinkhre JDU Manipur State Unit ki Vice President su oiriba social activist Sanjoy Ahanthemna
mayum makai tangoi tana mai thadok pikhraba kumbi kendra gi aroiba sarukta naitom taba khungang chawrakna yum chamaga marifurom leijaba kuki militant singna me kunipanda mayum makai maina tumna thadok pikhraba khawang amadi maning maikai ahumda kuki khun singna koisinduna leiba napet khunja singna lanjin haduna leiriba wangu hainau yam awang lekai da chatuna khunja singi awabada saruk yaraduna thaknanaba isingsu mateng pangkhre Mafam aduda leiba napet awang lekai degi salam biren maitai koba khunja amana makhuta afaba makhalgi khulai paiduna chingkhong chingya singda koichat chatuna maitai khunja singda nomai kapsinduna irang sagaliba kuki su militant sing athuba matamda takthokpiu magi designated camp singda nomai sing deposit tahonba amasung kader sing lengdana thambiduna athuba matamda manipur da santi pubirao huzik kumgi nong lakpa hore lawu singu ba hoba matam oire maramasina Haktheng nana awaba nanglaba mai thadok pikhraba yumkai amu hanna lengak na nongna sabiduna tangdu leitaba punsi PBU amasong napet hairiba naitom khundajaba khungang asibu State Force IRB amasong commando gi company ama hangdok piduna ngakpi senbiu haike object oiriba akhoi nong singi fibam oiraklaba matam masida akhoi napat haiba lamdam masida lau simugi matam oirapa matam masida napat ki praja singa sina magi lairiba lau singa si ubu yana nabagi damakta state sarkar na atu matam da sinbiba aduga mafam masida akhoi na tangdu laitana hanagi matogumna lairiba kuki silngau singa siga imung manung oibegi amna nusina bomongda laibi yana nabagi damakta kuki militant fulai paiba lalhobu singa se mafam masidagi takthokuna bokosi ta thokiraga akhoi hanagi punsida Singsiga ikoiga imung manung masi manau kumna nusina bagi mong ta lainina bagi tamakta atu matam da sarkar na sibina da bagi tamakta thorang ta biyo adu kariguma koi lengak chi legi da batardi separate administration du tan badu koi lengak to khangdrabni pitho urdi koi mangjebra sima number 1 adu idi separate administration du pitho ki tar de napar to koi waining ai se yaro se napar chi pata se susam pogi da tar noi chapro kanan thingom Hojit napat laiba yara na koi chakroina kuki chili na oxing na tala na khalasi asida thingdo jikana napat pajan thingam godro disina thingam godro kana ainu thingamo akab MLA ju thingamo kana amtana ngamo kana na thingani manipur sarkar ei yaroi adu ki napat de koi ki khunne adu noi cha handu se IRB post thamo sida bunker saw napat shop ko yaroi haidu ise Manipur Sarkar na ipi ipa ima oiriba Manipur Sarkar na tingakaduni Amaramda mafam aduda leiriba napet khunja singda hozik state lengak na paikhatliba thabak thoram sing paudam laduna sanjay ahanthemna haiki hozik manipur asi yamna luba tanfam amada leiri state asida president rule laklabadi mapi mapa oiriba lengak asi leikhidaba thoklabadi kuki singna taliba separate administration asi bharat sarkar na pithokhrabadi manipur mache tana kaikhigane ipa ipu panganba singi ikhengtana kalamba aikhoi gi manipur gi saktam kaikhigane hozik Nariba lan asi anishuba awal lani jahi taret khuntak padagi hena sathiba lanne haike Haukiba mamang thak gi kunipanda uripok kendra gi MLA khwairakpam raghumani gi yumdagi nomai kapthorakhiba adugi matangda uripok apunba lupna sinduna major khulda leiba press club da paumi gi mifam ama pangthokre Mifam aduda thaudok aduda hakthengna yauruba uripok khaidem lekaidagi thaudam roshan chahi kunthra nipan apokpa KH mani amadi uripok sorbon thingeldagi salam philip chahi kulumdoi apokpa S rovia anisu sarukyake Thaudok aduda victim oiriba khaidem roshan na phongdorakpada numit aduda hongnaruba tawdana MLA gi mayumda chatuna hauzik lamdam asida thokliba irang asigi matangda wari sanajage haijaruba matamda mafam aduda leiramba security sing aduna fajadaba wahai wata kaya hairamlaga gate lonsinke matam aduda MLA ga wari sanaba kaya rak haijarabasu tabiraktabadagi makhoi ani gate adu illuba matamda MLA asigi machanupa khwairakpam churchill na mathaktagi
Charamaru kapthorokpadagi panduna hospital da laikanaduna leiringai cherak asida MLA KH Raghumanina machanupa kaningbagi mayaina social media bo aranba moongda sijanaduna mahaki worker singna thadorakliba video asi aranbane blame game gi moongda tawba thawong asi MLA ama oina yamna ikainingai ne mapi mapa ama oina lamdam asigi praja ama oina magi mayumda laktuna haijadragade macha oiba sing asina Kanada chatuna wakat kani haiba wafung kaya amaso phongdokhe kano tawraga akoina aggressive oirakpa adudi yanaraktabadagi kitang kano tawba get kawba khotpagi adugi video clip to thagalaga akoi bu lana kano tawsida aisu yam tina ningan nei isase yam tina ningan nei de ai hospital la lei matamda ICU dagi nimi marini guma leiraga tholok gyan kitang tara tholok matamda mana adumaina blame tawrakpaduda ai isase tawbam khangde tumba yade even ai suicide pok tawningi isase yam tina kaigino habda aina lalu rajala aina changurido isagi personally nateba akoina changurido mayam haunaraga changubneba aduda mana video clip ta semdok tana tawraga adumaina blame taw last ta akoise victim moina gano tawraga adudagi FIR loss tawi FIR du action am ta lawde ngasi bawo kanamtana investigate tawba lakte adudi wahi ama ba haide police ki side tagi su moina ngai se ai si badura na khaleba aina si ta de ai justice phangadra na khaleba koi victim oiba khoini gi justice se phangadraina kaigino da si hodrabanina justice se phangaroidrana isai tomda wakan khandaba tumba yade ai numi nini hunni tumba yade mangak naraga mit equation ba mangak nei ai sangi numi nini hunni kyam tina wana khangi ado hujikti ai do kitang stable so oijare sana ado yamna nungai taba thodok amasu oire sumaina blame game tawba adudagi kano tawba mingonda kano tawbusidi Laibaki representative leader ni madi yam wangna laigrabni akhoi ka compare tawrubada di sengna hairubada ado yam wangna laiba leader amana yamna handaba thakta awai akhum tawnaraga blame game tawnaraga tawbusidi tawhoningde amaromda magi prajani Nakalamaromda Uripok Apunba Club ki General Secretary Samom Drubana Phongdokebada Hauzik Leiriba Phibam Asida MLA Asina Lana Pau Santokpa Asit Laibak Thibane Lamdam Asida Leiriba Miyam Singh Asi Tamthiba Miyoi Nate Mahaki Maikidagi Miyamda Haizarakpa Matamda Mahaki Damakta Lekai Amadi Uripok Kendragi Miyamna Thonglauna Hangduna Lei Masigi Tayon Nabada Tawraklabadi Praja Miyamna Ngakpiba Ngamloi Amade Uripok Kendra Asigi Mihut Ama Oirabadi Hauzik Lamdam Asida Thokli Thaudok asigi matangda wahai amata phongdoraktaba haiba se laibak thibani haina phongdorakhe ingi oiba scheme sing leiri adugumba chengyen bana chingba adugumba tawbusingda ego athingba kesu leijade adubu MLA gi maigi dagi akoi tonganna magi organization apex body ne na semaga chengyen basingi oiba apex body singna akoi lan na parsa tawriba lan na sandoi basingdo kudakte lepiu aduga ego urbo open beluki oinadi ujik leiribe issue siga mari leinana wari sanase haiba taragadi akoi urbo open belu amadi akoi miam se kesu akoi yamna tamthiba kangbu amta natte adubu MLA gi maigi dagi tasing apology ma fazana mek sing na tobiba taragadi eg wari sanaragi akoi thong launa hangdra tammi adubu hairiba poche apology toroktaba taragadi akoi makha thana wari sanaba amta akoi lejeroi amadi akoi sapsana hairiba sigi matangda akoi nasisu akoi soiba angang sing ase irbo apunbal amadi urbo ki miam punamakki matengga loinana angang sing ase mimangda hojik laing bolorega puthokchare si makha thana laing ga dobu su wali akoi aduki matik miam na mateng pangbibo loina urbo apun muluk na sangchilibase sisi ubiraga MLA gi maigi dagi su leibaki oiba huji hujiki leibaki oiba siga mari lena bahum kya thamanningi Nongmada pung nipan lairik pabana position yaubunate handak jahi bosem na loba examination da 19 position yaurakraba kumantem ronex maitaina nongmada pung ani lairik pabana mahaki lairik pabagi matamne haina phongdokre wafamasi oinam saombung mayai lekai da leba mahaki yumda ELITETV ga akhanana unaruba matamda phongdorakpane mana makhata na phongdorakpada engineer ama oiba pamle pangthokiba Bosem na loba examination adugi damak hena paba lairik ki changdagi ka hena paba oikhide
Pung kuina padrabasu pariba matam khara aduda pukning changna paba changi haike mark samurauda leiba Brilliant Public School da nursery dagi hona tamlakhe pikling aidagi takpi tambirakpa oza sing amade mahaki horokfom oiriba school asibusu thagatpa phongdoke loinana horakliba makha thaba singdasu coaching center singi suggestion pabagi mahud textbook ningthina panana ba appeal su torake ne leifam ne duga imaga ba gi maminga kai school tama I have the introduction ai min kumatero ne ai je apoi magna kumatera selebi ko bagina kumatero me ai belen ba bis kumatero ne ai la famda ona fam tuition de yam charate math ka physics ka chemistry ka tangchale ado ka jendi ai boarding da lebtana khara kan hona preparation da bje adum boarding ni mi du mating panga dum kan hona boarding da tong ja boarding chang ngai da tong ba sanje da boarding chang kan da boarding da dum par ka poison di khalu de am la nang dum ka ba da tin ka ba da ai ho da dum ya ka da ai tha di ya am da ai ima ba da pinya do wa adu da ai gi school da tapi ba oda sing ai engineering om da chat ki na kan Amaramda mahaki apokpa KH Roman Maitena amade apokpi Khumanthem Ongbi Rasilebi Lemana Phongdorakpada Ronex Speakling aidagi hongna lairik laisu thawai yauna honarai adumakpu lairik paba matamda pungkuina pabagi hainabi mangonda leirakte masigi mathakta suraga chaba imung oibana subject khudimaki oina tuition thaba ngamkhide mahaki honajaba amadi oza singna thawai yauna takpi tambiba aduna fibam asi yoholakpani haiba wafam phongdokhe angang odi ga de dum laik la su paning ba adum yawre laik pa dum ma yang koi du pa ti nong da kun ama ami sma de na pa u ya de ma school ga agana ta ko ko de yamon na profession to ro na poro pa ni ai kun da para pare ni dan para na pa laik yang kan ba pare ma nong da kun ani om de na pa yam nunga ba khau de hore ba isa isa ni Ismana Sabun Academy position dan ba mana agari kini ai kaji to di long mi ha bun ko ndang na ko ti magi samanga suron ni ma second da sale tuition ju kaya na to di magi waja tapi ro waja me ke adun ka se ga second da sa ma ye to ko tin na hong kong sento ma se ngang wi de gi ma gi kok se si diam ling ya khoi khang ye ba dum ma si ko dum phai khang ye dum ma si su dum pha gi pha ga su ma ni he ni ha ba di ma pa ga phi ni ngang ne bu ko ma di he ta computer da no bien su tak ta to bo ngam ye ba ma gi ngam bam di le ba adu ga ma ji pe kha da ga di he ta class 9 da bo ti da di khara pe kha de da soigal lamba imung da di hai ra ga pe kha da di as ai adu tawram ne hai rai lai ne da hala bu ma tawai bu ko ade handa ki metric ki pe kha di da su ai na ma se hange imu ga sum hange nang kaya phanga ko ya ge ko pe hang kan da ma hai se ima ai di adu kai na to ko ni 90 ma thak di oi chala ka ni ade 100 phang bu ro ko ni sum hai bu ko ada ida ma na nga bu je kya thaja da bhai tere hana ma ga su ma je irai lai ge ta thopom he ta taw bi do lai hara ga ada ida ai na ne ma ji nang nga bu je kya di thaja dra ga su ai na nang si 16 di makha da di position yaurok kani yaurok taraga di yaurok traga di khangdre hai ba ina ko ni mana pa tu hai da nang 19 da so yaurok kani da nang hai mana pa sina adu asim mai si yaure da 19 da Lamdam asida thokliba Kanglup anigi irang asina mitei furuki I mari oiba lamthapna lekhraba kasargi mitei ichil inau singna awa ana taraba miyoi singda tingbang polam sing mateng pangbalakhre hiramasi gi batangda ngasi Manipur Press Club ta pangthokiba paugi mifam amada mitei pukai lupki advisor Dr. KN Chan hai thokliba irang asigi matangda kasargi ichil inau singna Khangfam khangdaba mi paiba poi fibam asida angam mateng kharadang pangbo oina kasar ki meitei pukai lup amade athauba ningsing lup ki mihut marina saba team amana sugnu tangjeng moirang maikeida angam bateng bang kaya pangkhe loinana akampat kangla tombi awang sekmai senjam jirang na chingba mafam kaya da khulngak liba amade awana taraba praja singdasu angam mateng kaya so pangkhre masida sunatana sugnu gi thodokta nomaina panbadage numit tare ni chara henduna leiruraba hauzik rims ta laikan aduna leiriba miyoi asidasu angam mateng tawkhe
थोकलिबा थौदोक असिगी मतंगदा कासारदा लेरिबा मितै इचिलिनाव सिंगना कैंडल मार्च अमदी मपुगी मफमदा शांति हंजिलकनबा याइफा थौनी थौरम कयासु थौनिजरी लोइनाना स्टेट अमदी सेंट्रल गवर्नमेंट ना थोकलिबा इरांग असि मतौ करमना लोइसिनगदगे हाइबदु कुपना खनादुना इरांग असि अथुबा मतमदा लाक्सिनबियु हाइना लेंगाकी पुकनिंग सिंगसिनखे पुकनिंग पुक्सेल अमत्त होइना अखोइगे लानबन अखोइगे ngамखै ngambagi sakam je khoi uba pangi akoi laksari ba khoi ju akoi da neutrally akoi da kana gi ju abcd gi mission khai ba leitana akoi khuding mak ta mateng pangning wena maram moira duna akoi mateng ju pangjarami adu mathang da akoi na thamjari ba wafam di leibiri ba manipur gi lamdam masi da leibiri ba akoi gi loop kaya muk leibiri ba abcd aina khai na leibiri bse tanja sidadi akoi khuding mak sa amatto ba wakalonda ekoi ima leibak iramdam ngak ta bajade haibagi wakalonda punamak singade amatada pumingdo amatta ohen oibiu haina masi gaktang ekoi hubang chanjau tara londuna ekoi lup kudung magda nolukna hangachari aduga loina madugi thauna do leibang amagi thauna amasung mathauna maringyan do mapuna ju madu happy ba ocean waina ai masima thamjaningi aduga loina na tasengna hojik ekhoina di masi kangluk ani gi chawraba laibak thiba thawdok ama naina lawi adubu masi ekhoi khuding mana khangaba ngakdani tasengmadi kuki militant singna masi chamjaraba manipur gi micham projada makoina rele ne aina chalaga masi da tawrakiba thawdok adigi thokibani Paugi Marathon Aten break amamuk Lominase. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit mangani gi manungda fahanba ngamle. Piles haibadi nungsang na basu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangba su tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathau su tararoi. Ako pamorol gidamak na simaglengsin bidau Diabetes Hospital, Jennings Road near Punjab National Bank, Porompat. Admission open. Manipur gi mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tawba Indian Nursing Council amadi Pharmacy Council of India na recognize tawraba college asida chaliba academic session asigi akagnaba sit masing gi admission hauzare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani. Akopa morol gidama 9856575163. College address Pangai opposite MPTC da lengbidaktuna ngasimak kudong saba silawiu. Years of trusted diagnostic service, Babina Diagnostics.
ब्रेक की मतुंग ताराम नोकचरे मखाताबा पाउ पिजरे यूमफम याउदबा वाफमदा तोंगा संदोकपा सोशल मीडिया पेज सिंगी मथक्ता चपचाबा एक्शन लौखटकनी हाइना मिनिस्टर विश्वजितना फोंदोक्रे वाफम असी सज्जन थोंगदा लेबा महाकी क्वार्टरदा पाउमी सिंगा उनाबा अमदा फोंदोखेबने मांगना मखा तारदुना ngasi ayuk इमालेबाग मणिपुर हाइना मिंगथोनबा फेसबुक पेज अमना महाकी मिंग सिजनदुना यूमफम याउदबा वाफमदा महाकु कैरेक्टर एसासिनेशन तौबा मोंगदा थागलकपा असी लाइबक थिबने हिराम असिगी मतंगदा मराल लेबसिंग एक्शन लौखट पिननबा साइबर क्राइम एसपी दा अइबा चेरोल अमा पिखटख्रे लोइनाना होजिक तोंगान तोंगानबा सोशल मीडिया सिंगदा संदो इबा तोंगा सिंग असु एक्शन लौखटपा होरगने हाइखे लोइनाना होजिक ओइरिबा लेबाक की इरांग असिना मिचम कया वानरिबा चेरक असिदा लेबाक की दमक चेन चोंगदुना लेरिबा महाकु युमफम याउदबा तोंगा संदोरकपा असि लाइबक थिबने मांगना अरानबा तौबा लेबाक की मांगना नबा तौरंबा अमदे थर्ड क्लास की थबक तौरमले हाइबगी खुदम चांगदम फंगदुना लेबाक मांगहले हाइबा तारबदि महाक की मथक्ता लेबाक मियामना लौरकपा खोंथांगदा महाक मसाना याजगने मदुगी ओना तैनाबदा इमा मयाम अमना अहिंग यातादना मैरा फमदुना तुम्फम चाफम खंगदना लेरिबा मतम असिदा कनागुंबा खरना अरानबा पाउ संदोक्तुना उच्चाइदुना फत्तना उहननबा सिनबा थौंग असि लाइबक थिबने हाइखे लीगल एक्शन से अखोई एसपी अखोई साइबर क्राइम दा आई मरिक चुम्बा वारी सी लीरगा अखोई लेरिबा कनसी थाजखरे अदुग मरि लेनबा एसपी ने चोखदे एश्योरेंस पिरि थुना मखोई तौरगा मसी मोगी तरफ तगी सेंगतो हनबा अमदि लोने लोनेना मखोई आइन गी ओइबा एक्शन दो मखोई डिफेमेटरी ओइबा वा सिनबा अदु वाइ सिनबा अदु मी अमगा मरि लेनदन कोसलगा तौबसे मसी सेदा मोइना यामना चलाक ओइना सानरी करिगिनो हाय मतमदा स्टेट मोइना चप मानबा आवर्स दा 2 hours हाइबा पोसी दा बारी पोसी अमिन कना कना नो खंगदे अमदना मी ममिंग पनबा अमदना ममिंग बम पनदबा सेम आर दा ngahang lerga ama thagpa aduga same within da mi meming ama kakthalaga amuk thagatpa aduga ngahang lerga na amu kaim da sigi si leiba kano si yum kano leiba akogi tim amagi amin gi maraktagi akoi unnecessary unconfirm oiba post ama thagalure aduga individual life ta sokpa yaba masina akoi inconvenience oi higidamakta akoina makoina laale haijabasina di pokpa yaroeba seida sige post aduna masigi leiba post yamna nuaitaba aduga prajada akoi seng na ngasi bawta akoina कनामतगी इमुंग अमतगी लेरिबा खुद चंगहंदना अखोगी राजनीति की लमदा अखोना लाखोदगी यामना अखोगी लेरिबा कनोसिगी अखोगी लेरिबा सरकार ने पिरकपा प्रजादा फंगनबा दु सरकार दा गी लेरिबा पुसिग खुसमनरगा अखोई प्रजा मयाम चमिननबा दुगा नेशन बिल्डिंग दे यावनबगी दमकता लाखपा पोस्ट अखोदा टर्निस तौनबसे लाइबक यामना थीबनी अदुगा लोइना अखोइना ngasi मक हाइरी अखोना साइबर इमा लेबाक मणिपुर नामसी कनाना पिरकपर सोस्तगी करिनो हाइबसी फजना अखोदा लाकाना वारी साव मतंदा अखोई वाम वेलकम तौगनी अदुना तन्ना कोलो लोटपगी थबक तौरगदी मधु कन्सिक्वेंस फरोय हाइबसी मा अखोइदा अदुगा लोनना आइना थमजनिंगी पोटी अखोगी मसिगी शेयर तौबिरिबा मियोइसिंग अदुगा लैरिबा अखोगी मागी अतोपा फेसबुक की पेजिंग अदुगा व्हाट्सएप की ग्रुप सिंगदा सानरिबा वारी सिंग अखोई लोइम खंगदबा नते मसि पुनम खुदकता तोपियो अदुगा ओइदबा पादबा अदुगा लोनना हाइरिबा इमालेबाग पेज मणिपुर हाइजिनसु डिटेल ओइद्रगसु मखोइना मसिगी पोसे लाले हाइबगी सेंगतोपसे मागी पेज मक्ता हुजिग यावरगा लैरिबनी हाइबसी प्रजा मयामदा आई थमजगे कुकी दी लान यामना पांबा जाति ने चिंगमी मसल ओइरबसु कुकी सिंग टॉप टॉपी हौजिक सोगनरिबा कुकी अमदि मितैगी लान असिगे हौरकफम दी सरकार ना खंगफम थोई अथुबदा वारोइसिल पुरकना बलेंगाक ना होनाबियु हाइना वांखैरक विलेज की चीफ बीएस रिंचन ना फोंदोखरे चांदेल डिस्ट्रिक्ट की मनुंग दलेबा अनाल तांगखुल लमकांग अमदि कोम जाति फुरुप सिंग ना खुलोन नदुना लेमिनरिबा सुगनु केंद्र की पांगनताबी तांजेंग खुनौ खोरसान ताबी चजिंग खुनौ वापोपी अमदे सुगनुना चिंगबगी सीएसओ लुचिंगबा सिंगा लोइनना जाति फुरुप अनिना लम हेक्टर चमंगा हेनबगी लौफम सिंगदा हानगुम लौ सिंगु तौमिनबगी मतांगदा मिफम अमा कोस्टालना सिंदना चजिंग खुनौ कम्युनिटी हॉलदा पांगथोखरे वांखैरक की चीफ बीएस रिंचन हाई कुकी नागा फुरुप कसु लान चही अहुम चुपना लान तौनखिबा लेख्रे मथंगदा कुकी अमदि पाइटे अनिगी मरक्तसु चुरचानपुरदा लान तौनखरे हाइरदुना होजिकना मितै अमदि कुकी गी लान तौनदुना लेरिबा सिने फोंदोखे नुंकमचिंग विलेज चीफ रिंसंग लमकांगना खुलोनरिबा मितै जाति सिंगा होजिकसु कुकी मिलिटेंट सिंग संगलक्तनाबा अहिंग नुंथिल खाइदना संतरी तौदुना पुन्ना लेमिनरे मांगना हाई चिंगमी मसेल ओजरबसु कुकी सिंग असि टॉप टॉपी नागा सिंगा वाखलोन सुमान मानदे फोंदोखे
Lamjing Balup ki General Secretary A Chanthoi Sanana hai Suknu area da Singmi tami punna Peace Committee semduna matam kuina santi leirubagi matungda mamang thagi kuntaret ki ahingda kuki militant singna nongmai kapa yauna yum kaya mai thaba kuki singna horakhibadagi mitei su masang ngakthuk janaba thogdok khara asi thokhibane Coastalna achauba thodang loduna sinkiba kanglo furup singge mifam aduda khulonariba furup sing naga amadi mitei furup anigi marakta thokpa natabanina hanagum nungsi sanana mahousagum leminaduna kuki singna khulonariba aikhogi marakta nungsinadana ba torokpa sibu thengnaminaba yauna lau singubagi thabak thorom sing torokpada kanagamba mioi kanglup sing haibade kuki singna naga amadi mitei anigi marakta akaiba pirakpa khudimak pau faunaba haiba wafam sing wangang kiba kun gi chief sing amade CSO gi losing singna phongdongna ke mifamadu da Western Valley Chief Association gi chairman KH Rokingam Analna chief guest Pangantabi Gram Panchayat ki pradhan Ingthaujam Indibala Devina Tharamapu Loinana Sangreipung Village ki chief S Anthony Tonsen Tampak ki chief Serto Kokokom Tonsen Khulen gi chief K Rokhen Kom Nongkhong Chinggi chief Ringsen Beru Khudam gi chief PS Sailing Anal Wangkhairak ki chief BS Rinchan Mahau Tera gi chief Mr Asem Kha Maikai Kanba Lup ki secretary KH Ratan Lamjing Balup ki general secretary Ahibam Chanthoi Sana Coastal gi president M Devel Singh secretary Seram Sant Singh nachingba maru oiba mioi kyasu saruk yake Thongjugi apunba mairapaibi tara taret na punduna semba apunba mairapaibi loop AMPL amade Thongjugi apunba club tara tarukna semba committee of Forward Club CFC anina sinduna apunba club amade mairapaibi gi khangatlaba nupi kunithoi amade nupa ani punna miyoi kunmari na saba team amangase Delhi da satuna Bharat ki PM da memorandum ama pisanabagi damak Thongju part 2 da leiba ibudau Thongju lakpage khubamdagi flag up tawduna Imphal thadokre Loinana AMPL gi President Chingsubam Sakuntalana Phongdorokpada Lamdam asida thokliba kanglup ki irang asina maram oiduna thoaningdaba thogdok kaya thokpa amade Bharat ki Prime Minister na ngasi fawba wa amata haidana leiba asigi mayokta apunba loop asina khangba ngamlaktaduna Delhi da chalaga pendaba sing ase kholau laururage haina chatpane Manipur da administration ani thokpa yaroi hanagum furup sing nungsi sanana lehanana ba sinbiyo suda leiriba kuki laloba sing asina tawriba micham miyam da tawriba thong ase medeng changbiyo Manipur da athuba matamda NRC chatna halu haiba kholau kaya su launi haina phongdorake Akwai administration na ani thokpa yaroi haibagi kholau jijo akwai akanba kholau je akwai ireiba iramdam je hanagum santi oine isilina punamang laiminana ba madugi kholau dugi namakta ju akwai khongjanang asi changjanjari bani chu ju athuba matamna lokthokpiyo aduga hauriba lan je khudakta lepiyo kuala lana je center na ne pung jingjin barakadi khudakta lepa je makhoi dadi ka sunate mado moini ita tabi da bum tawba je akhoi punamang na ne thamoi chok na nungai jade madu git amakta khoi deli khongchan jaraga lan je khudakta lem na bagi damak su handong na ba mapan ne changjal iba kuki milite la loba jing je khudakta mapan ta moina tanthokina ba su da lairiba kuki la loba jing ju mai magi moina yanari ba matung ina aran da misam praja hatpagi thabak se thado laga mai lebamda hanjalan giba machi idam athu matamna thabak pai khatpiu haibagi da makhoi dili chaga dori ba Amaramda CFC ki President Busi Chandra Yumnamna Phongdorakpada Lamdam asigi naha singda anti Indian gi wakhal pokpa hongnarakliba ase kuki militant singna tawningbata tawba matamda Bharat lengakna tumina leisinba asina thoanbane PM na awang nongpoki lamdam asi yamna nungsi haina tatana hairi aduga lamdam asida asuk fibam thina soklaba matam asi fawbada wahai amata phongdoktaba asida khangba ngambagi pangal leiraktabadagi Delhi da chalaga kholau laururage haiba wafam ase punna lobane amadi lamdam asigi miyam punna makna makhoibu thongjal pibiu haina miyam gi mafamda haike ngasi se khoi haurei ji kai gno da tabi gadawa India government ngasi bo kem tabi raktaba praja myam ji pendre ji kholau laure isa lising ngasi India gi anti India wa wakal phawre masi kana no hai kanda kuki gi immigrant myam takthok no hono da bhara sakana tumin lesan ba
Mara Sakan hojik Prime Minister si awan pun dam jam nungsi hai adu ngasi waktu mana ekhoi da kaim da wahim da phunduk da je praja me am je pen da bi kholak je ayo re aro kham ga mi pangan ji lanthok da na hojik Delhi da sala ekhoi makhoi gi kari hai dare makhoi thongan da ekhoi thilurage nairurage hairurage na ekhoi ngasi punsan jarga Delhi khonsai sacha ga dor aduna praja me am na ekhoi da sojok bi biu ekhoi sappa kan da ekhoi ada leib kan da su ekhoi gi sai tak bi gi ba da na प्रेस की करेगी इंटरनेट की अवाब खुद साधन में हमसे कोई सब चांद थिंग जगह ना कोई इमाइबल में कोई सपोर्ट तक जमने Housing Tokliba Togdog Asi Mete Kanglup Tumna Mutalaga Chin Kuki Amadi Mizo Singi Oiba Tonganba Administration Amalinkat Naba Honarak Palalongni Haina All Manipur Yoga Fraternity Union Infalgi Campaigner Dr. Nongtombam Ibohalna Fongdokre Wafamasi Asi Major Kuldeleba Manipur Press Club Ta Paumi Singa Unaba Amada Fongdokibade Magna Makata Raduna Housing Oiragliba Fibam Asi Manipur High Court Age Meteibu ST Da Chalanaba War on Drugs Reserve Forest Areas Kanana Bahonaba Jingmai Singda Poppy Thariba Sing Tinglubadage Horapane Maramasina Hozik Tangdu Leta Daba Yamna Satiba Moongda Kanglup Anigi Marakta Nungaina the Balere Awa Anana Thalaba Lamda Masida Apunba Yoga Sangstan Singe Makedege Prime Minister da Memorandum Amasu Pisilagani Haina Mahana Makata Ke Sigi leba sing amasung tanggalon ba leba mai tei khunjing aduga sing da tayok mai tei khunjing se loina mak tan thokhrega makhoi oiba akhoi ki chin ku ki oiba aduga mizo sing ki oiba lam amakha akhoi Myanmar ki sel aga Manipur sida mini Myanmar gum ama chin ku ki dominated le nama sembi habi waklon sigolena sangselak pa khunjing ni haina ai khanjei Madu Hongsang Adu Sankhela Pui Kudam di Mukoina, Tarik Humdin into Matata Karam Haito and Ikang Kongana, they were sitting lost in a bank, may take Kulsing Mangalino, and I do by most simultaneously could get Tenopolistiki More Lamda, Tarik Mutation, Kampo Tariba Sumaitogana, sing the time of Mutasingi, Amadi sing the time of Kulsing Makoina, make a home Amasumagi Batung Tarapun missing the Makoina, Toliba, violence. Adagi akogi conflicting oiba aduga mising asi ana thono kunena leibang amdana bana yum mai lune thadolpa sumba khongjang ase masina tapadi makogi wakhalon na khalibasi akoi maitei gi community ase masi mutpa yaba mong mulhalage adagi amuksu Manipur ki administration sida makoina hana kuki oina akogi Burma dadi habidi Myanmar dadi makoi se general class ni hai akoi Manipur he lansel lakpo di mo se singmi ni haidna akoi schedule tribe list da hana chandra kuki Manipur da indigenous khara di oiba khulong chabe lorga makoi se kuki loksel aga Manipur ya koi gi administrative gi akoi ki posting se makoina loina paisel aga administration se makoi khutta thamna gi honar koi Yamna Tuna Tangdu Leta Duna Mahosagi Fibam da Manipur Santi Hanjilakna Bahaina Dabi Tauraduna Ngasi Tripuragi Naharo Sahitya Sanskriti na Chingpa Lok Mangana District Magistrate ki Khutangda India ki Prime Minister da Memorandum Pisinkre Lubanga Adudi Manipuri Council Tripura Manipuri Sahitya Parisad Tripura Manipuri Student Youth Coordination Committee Lamyanba Amasung Manipuri Literary and Cultural Forum ne Memorandum Piraba Matung Manipuri Council ge Secretary Kabrabam Direnna Fongtokibada Asukalaba Superpower Lairaba India Government na Pikraba Manipur State ta Thokliba Irang asi Laksinba Ngamdriba si Karigino Haibasida Pendaba Fongtoke 355, but still the situation of the Manipur are not out of control, and it is a totally failure of the government. And even that our honorable Prime Minister is a very reluctant to take the strong action to restore the peace and normalcy in the Manipur. We want peace and normalcy in the Manipur. We want unity and the integration of territorial integration of the Manipur and other demands also. We require immediate intervention of our Prime Minister to take strong action to regain the normalcy and the peace in the Manipur. This is our main intention.
Manipur Hozik Oriba Kangluki Irang Namaram Oiraga, Hozik Jingya Tamya, Singkong Jingya da Kuki Militant Singa Tangnana Ladiba, Kungang da, Masagi Kungangliba, Ahing Nungtil Naidana, Awaba Mayok Nariba Singda, Mateng Kazikang Oirabasu, Mateng Oinanaba, Hozai Asamda Ladiba, Wakal Manava Sing Punsilaga Semba, We the Maitaina Angamba Sel Kaigat Naduna, UNESCO Manipurgi General Secretary Ramananda Sariam Chage Mafamda, Sel Oina Lupalising Kuntra, Mainam Joy Hozai Dagi, Kutang Dagi, Ahan Bagi Oina Kusin Nakre. Bharat Sarkar amadi Manipur Sarkar na waroisil puraktuna santi hanjinaba honadaba se Manipur miyambu usittabani haina Sangai Yumpham Jila Parisad member MD Hizbur Rahman na phongdokre wafam asi United Development Committee UDC Sangai Yumpham na sinduna Sangai Yumpham Nungfau Bazarda pangthokiba wakat mifam amada saruk yaraduna MD Hizbur Rahman na phongdokkebane mahangna hai tha ama makai fazilaklaba Manipur da Liba, Ningdaba Iranga Sigi Warisil Amapuratuna, Santi Hanjilana Bahona da Bahibasi, Lambda Masigi Miambu Jungle de Leba Sagumna Kalabra Haiba Wahangase, Center Amadi State Sarkada Hangdabangamde, Union Home Minister na Manipurda Laklambagi Kanavakarino, Nimitara Mangani Leiraga Lakani Hairamba Adura, Lambda Masida Ladiba Mipum Kudimak Santi Pami Maramasina, Atubada Center Amadi State Sarkana Santi Hanjilalu Haike. Magna Makata na hai ekoi santi pami adubu Manipur gi saktam kahen bayaroi Manipur gi saktam thugaina ba khonaraglabade Maitai Pangal Singhi Singlida I Marik Amat Cheliba Fauba Thengnagani hainasu Hibzur Rahman na akan bawafam thamlake Ngasigi wakat mifam aduda Manipur gi saktam kai bayaroi ekoi santi pami haina iba placard sing sizinake Housing Togliba Kangluki Irang Asida Mayum Makai Maina Tatopi Kraba Amade Lanje Laktuna Oinam SC Manung Janba Lemaram Kulda Leba Lemaram SC Girls Hostel da Sangjafam Loduna Ladiba Relief Camp da Indian Red Cross Society IRCS Manipur State Branch Samadi IRCS Bishnupur District Branch Samadi Donor Singnangasi Relief Material Sing Tengbangkre Relief Material Sing Tengbang Kusinaba Aduda Indian Red Cross Society Manipur State Branch ki Chairman Narendra Ningomba Secretary Athokpam Nabachandra IRCS Bishnupur District Branch ke Secretary Dr. Huidrom Roman Treasurer Thokchom Netaji Publicity and Public Relation Committee IRCS Bishnupur District Branch ke Secretary Huidrom Ronibala Chanu Coordinator Dhanachandra Huidrom, Donor Singh Amadi Atay Member Kayasu Saruk Yake. Ngasigi Tengbang Piba Aduda Blanket, Bedsheet, Inner Garment Amadi, Health Hygiene Kits Taramathoy, Chak Thongnaba Singh KG Ani, Mahiro Singhi Boy Kolom Lairik Nachingba Polam Singh, Relief Aduda Tengbang Oina Kusanake. IRCS Manipur State Branch ki Chairman Narendra Ningombana Relief Camp asida leiriba miyoi singasu wari watai sanaduna makoigi wakhalgi awaba polum sing ko anke Housing Tokliba Irang Asida Achauba Ana Layengi Thaudang Loriba Ras Medicity Hospital da Aristo Pharmaceutical Private Limited ki Area Sales Executive W. Joy Kumarna Lupa Lakh Anige Life Saving Drug Mateng Pangkre. Hidak sing asina miyoiba kayagi punsi kanbada achauba mateng oiragani haibaga loinana hospital gi maikidegi W. Joy Kumar busu thagatpa phongdorakle. Housing Manipur da Thokliba Kangluki Irang Asida Kumbi AC Amade Sugnu AC ge Tongan Ba Mafam Kayada Kuki Laloba Singna Bunker Sajinduna Thamliba Asi Takthokpiyu Haina Lengakta Taksinba Memorandum Ama Kumbi AC Amade Sugnu AC gi Yamlaba Miyamna Thomjillaktuna DC Bishnupur da Ngasi Memorandum Pisinkre Bishnupur District Amade Kaksing District ki Tainaba Khulsing da Khundariba Khulsing Nape Tangjeng Chairen Pombi Khok Jadon Pokpi, Lengang Mangjil, Thobal Tabi Khoijuman, Laingobi Khulakpat, Sadangkhong Wangu Ithai,
Kumbi Khongyamgi Yamlaba Miyamna Nungthil Pung Taranithoi Muktabadagi New Mini Secretariat Complex da Thomjilaki Amade Complex Manungda Changnaba Honake Security Singna Changhandanaba Honake Adubo Miyamna Namkhaiduna Changsinke SDPO Bisnupur Dik Bijoy OC Bisnupur K Dinesh Kumar na Luchingba District Police Team Amana Miyam Adulaksilaba Matung Makhoige Mihut Khara DC Bisnupur ga Unahandana Wari Sanahanke DC Bisnupurgi Maikedegi Lakliba Tang Taramapan Faubugi Manungda Nape Tangjengda Sariba Kuki Laloba Singi Bunker Sing Ase Taktok Lagani Haina Miyamda Thazaba Piraki Hairi ELITETV News Channel asigi oina miyamne email gi khuthangda ipau thabirakpa matamda email address info@elitv.in da thabiraknaba khangjari Masidas natana ELITETV da ipau faunabagi oina phone number 9402890982 da ipau faubiraknaba khangjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow to binaba khangjari Loisilakpada maruoiba pau amana pizari Sakangdaba Singna Kongwada Laiba Minister of State External Affairs and Education R.K. Ranjangi Yumai Thadokamle Refugees Singi Masagi Oiba Politics Laiti Haina NSN IM na Fongdokre Konung Mamanga Rapid Action Force na Fubada Miyoi Mapan Asopan Namkre Masada Yauba Cell Ghari Amade Mobile Phone Mulore Kokomi gi meeting Makhada Hayeng Manipur amasung Manipur gi Mapanda Khundariba Mitai Taba Mafam Singda Numidangda Human Chain Semduna Protest Tawgadori Amadi Imphal West amasung East ta Hayeng pung mga fauba curfew komthokre Masigi oina di ELITETV na pizaba numitang gi pau rojare ping tabiri basingbo amukana khurumjari